Hepatitis nabadagi liver sokchilakpa amadi cancer fawba narakpa yabasing Ngana test Touduna Laiyeng-Hourabadi Laina asidagi Kanba Ngami haina RIMS Imphal ki Director Professor G Sunil Kumar Sarma na phongdokre ngasi Regional Institute of Medical Sciences RIMS Imphal na sinduna RIMS Hospital ki new OPD block ta pangthokpa World Hepatitis Day ki thoramda RIMS ki Director na wafam asi phongdokhibani Hepatitis let's break it down haiba wakhalon da pangthokhiba thoramadуда RIMS Hospital ki Medical Superintendent Professor Nepram Sanjeep Singh Medicine Department ki Professor K Romeo Professor T.H. Santi Devi amadi adai HOD Singh faculty members sing nursing amadi layeng balapa miyoi kaya su sarpyakhe RIMS Imphal ki Director Professor G Sunil Kumar Sarma na miyamda kanagadaba warol yawba tongan ba pamphlet ani shu release tawki loinana miyamna hepatitis B amadi C ki lemna screening tawba amadi lemna layeng bagi khudong chaba su fanganki Professor G Sunil Kumar Sarma na makhatara duna malemda hepatitis na Nabadagi awa chaitheng nangliba miyoi asi crore kunmari rom leidi India gi oina hepatitis B na nabagi chang asi miyoi crore mari rom lei amadi hepatitis C na nabagi chang na miyoi crore amagi mathakta leidi haiki khuna asida hepatitis na nabadagi miyam da piriba awa chaitheng asi koknanaba blood test Touduna Ngana Laiyeng-Hourabadi masidagi kanba ngamgani wafam asi miyam da yauhanduna wakhal tahanba ngamlabadi palan thauram asi pangthokpagi mai pakpa oigani haina mahakna phongdokhi Chronic condition, cirrhosis narakpa, liver failure narakpa, cancer tholakpa. Dura stage ahum ni lai je. Si prevent tawraga di akoy na hepatitis control to bungam gani. Aduna akoy na ngasi tawriba observe tawjariba sigi maru iba pandam di public na hepatitis si akoy gi na ba sidi yam theng na khange. Adum chat naga na raga sumai chil lai raga so akoy na हे खंग दब हाई तारा अदुना यारिंगे स्क्रीनिंग तो बिरगा ब्लड टेस्ट समा तौरगा दु खंगनी अदुना अखोइना ngasi तौजरिबा स्क्रीनिंग असि की एडवांटेज लौरगा अदुगा मतुंग तारकपदसु अखोइगी चेकअप स्क्रीनिंग तो बिउ अदुगा लाइना असि लैरगदी अखोइगी भारत सरकार की स्कीम की मतुंगिना अखोइगी ट्रीटमेंट तो यागनी